anti-social elementsing amasung organizationing na miyamda kihan khanganbagi thabak khudakta lepkadabani CS. Lamdam asigi lobungak na chaliba citizensing the anti-social elementsing amasung organizationing na kihan khanganbagi thawong chathaba yauna santi thugaina bhonnabagi thabak thawong sing khudaktagi lepkadabani haina Manipur Sarkar gi maikaidagi akanba mawongda warning tawkhre. Manipur Sarkar gi Chief Secretary Dr. Punit Kumar Goel na thokiba Jackson Warol amada haribana organization Kharana state asida lo ngakna chaliba citizensing da kihan khanganbagi thawong sing chathaduna santi thugaina bahonare haibagi report laire loinana hiram asiga mari lainana Manipur police na sigumba anti social elementsing asigi mathakta action lokhatpa hokre. Citizen amagi safety amasung security da kihan khanganba amasung khudong thiba nanghanaba honaba haibasi state amasung masigi mayamgi mayokta thabak ni Kanagumba lanai miyoi sing group natraga organization amatana state asigi artist singi activity sing yauna lawful oiba cultural amasung economy gi oiba thabak thawong singda athingba piba natraga dandi pibagi hak amata laite maram aduna kanagumba lanai miyoi sing natraga organization singna sigumba nungsi chanana leiminariba sing asida kihan khanganbagi thawong sing chathabada chenaramba thoklabadi logi matungina akan machairak pigani Miyamna so sigumba kihan khanganbagi thawdok sing nam haduna sel khaiba natraga chingnaningai oiba activity singi report lairabadi khudakta manak nakpada laiba police station da report tawnaba sarkar gi maikaidagi appeal tawri lamdam asigi miyamgi punsi amasung lanthumda akiba pibada chenaba sing adu chap chaba action lawgani government gi maikaidagi su mamang da home department gi makhada anti-extortion cell ning khrabani hariba anti-extortion cell asigi toll free number na 180020233226 da report tawwa yagani Hariba anti-extortion cell asi pung kunmari chupna mathau tawri. Pau pirakpasingi masak maming confidential oina thamgani Manipur Sarkar gi maikaidagi lamdam asigi miyam ngak sengani haibagi commitment adu piri hairaduna citizen singna sigumba unlawful elements sing asigi mayokta amato ina lemina ba appeal tawri loinana state government na lamdam asida santi tangdu leitaba amadi state asina chawko thorangi thabak thoram sing da hena khumang chawsin na ba paikhaliba thabak thoram sing asida miyam na mapung faba cooperation pi na ba so appeal tawri hairi saisakpa sadananda chahi ani film kumba amasung isai sakpada thingma thamle ke CPPWG Sister Foundation ki thaudang puriba Hamom Sadananda amasung Sani Sire ani numitaren nigi manungda lupta changjarakadabani loinana saisakpa H Sadananda asi chahi ani film kumba amasung isai sakpada thingma thamle haina ke CPPWG MC unification ki PRO chinghaingan bana thadorakpa cherol amana hairi cherol asina makha tana haribana haukiba chahi 2023 gi May 3 dagi horakiba Kuki amasung maide ani gi lana sida ke CPPWG gi athauba kaya thawaina pontha Pikre kaya amana soinaiba punsi oihori kaya amana yeknabagi makhuta takhiduna kaisum sangda awaba khangli lalasina maram oiduna mayuma kailan thum mangkhiduna relief camp ta awaba khangli ba kaya su yauribani chera asida tongan tongan ba India lenga ki policy chathari ekhoi masel amaga khadana balalong kaya chathari tangkak asida lariba civil organization CSO Kharana kumai harausili khara amana rally general strike dharna tahonduna tongan tongan ba isu sagatli thawong asina ekhoi maitek sengiling jal manada badu uthokli maram aduna lisang sinna mikha ponuna lakli thawong sing asida lumna tumina leithokpa ngamloi ngasi fawbada lupna maite ekhoi gi identity culture amasung integrity ngaktuna lakli maram aduna hariba sing asigi mayokta leiba thabak thoram khudimak lupna hakchina lawi handa pangthokiba sangai festival asida ta haidaba uhaidaba thabak thoram kaya pangthokpagi damak leibak miyam khangna festival asibu sinbada chenaba singi mafamda KCPPWG ga puna chaminariba lup singi maikaidagi chenariba miyoi sing asigi mathakta athing mathamle hairaduna Sister Foundation hariba asigi thaugai puriba Hamom Sadananda amasung Sani Sire hariba miyoi ani asi numitaren nigi manungda lupta changjarakadabani loinana H Sadananda actor singer asi film amadi isai party na chahi ani athingba thamle makhadana Amiki makhada leiba saisakpi sing amasung film forum Manipur gi festival asida saruk yaruba actor actress sing makhoi sing asi lufka wakal tamina driba fawba isai sakpa film kumba amasung namba amata yaroi hariba miyoi sing asi numitaren nigi manungda lupta changjarakadabani loinana Amiki general secretary Mayengbam Dananjoy film forum Manipur gi chairman amadi BC Khangembam Kulesor Laimayum Surjakanta Sharma hariba mi asina lupta numit mangani gi manungda changjarakadabani Asuk wariba tanja asida iramdam asigi amata ngairiba heritage oiriba culture asibu mangthoklabadi lupna tumina leithokloi mafam matam yengdana akanba mieng changlagani hairi chingi area singi tonganba budget demand tawriba si Manipur gi administrative structure the threat tawba oina uroidabani Manipur gi chingi area singi oiba tonganba budget ama sembagi mayokta Ranger district and session court just na luchingba team amana India gi president Draupadi Murmu da representation ama pishin khiba dugi matangda amuk hana khanthana ba tribal youth council Manipur gi maikaidagi appeal tawrakli
Travel body asina thokiba statement amagi matungina separate health budget asi lamdam asigi chingi district singda matam changna development gi gap ama lerakli basi kokhanabagi damaktani haribadi manasi Manipur gi territorial natraga administrative structure da threat tobani haina lawroidabani chingi tonganba budget sembaga mari lainana November 13 ta Bharat Sarkar gi Union Finance Ministry na thokiba office memorandum aduga mari lainana masigi matangda hena yetna basu hengalakli Retired Judge asigi maikaidagidi hariba khongthang asina hojik lairiba constitutional protection amasung state mechanism da kaiba pigani haibasini adubu tribal body asigi maikaidagi haribana asigumba nungnangningai oiraba wafam asi chumdaba amani Manipur asi hojik president rule gi makhada lairibani loinana state budget asisu center na sem saribani amasung approve tawribani maram aduna chingi tonganba budget ama sembagi matangda India gi president na memorandum ama pisin kibadu governor bypass tawba natraga Indian constitution gi article 371C violate tawbagi wafam amata laite hojik lairiba arrangement asigi makhada federal structure asi aduma kaidina lairi chingi tonganba budget ama sembagi wafam asi Tribal Youth Council Manipur na mapung phana saugatli chingi oina tonganba budget ama demand tawba haibasi Manipur gi scheduled tribes singi legitimate oiba dimani hairaduna stakeholder singna hariba matter asi yamna cheksinna amasung mayek sengna approach tawnaba su taksili hari ben na thombada IDP mahire ama Sire ama Sokle ngasi ayuk pung 12 makhairom taba matamda Imphal Police ki Lamlai Police Station gi manung chanba sawongbungda Imphal lomdagi yangna thorakhiba ben amana thombada IDP mahire ama Sire ama soktuna sajiwada laiba babina hospital laikanari laibak thiba thawdo adu laikhidraba mahire nupi gi mamingna ngangbam sanathoi apokpa soba kawi chingarel Success School da hojik class 5 tamliba mahiroini loinana irang asina maram oiraga urkhulgi sana kaithel-dagi lanje laklaga sawombong relief camp ta laibani atopa soklaba mahiroini pi machadogi mamingna sagol sem lanchenbi apokpi nawbi kawi wairi mamang laikai dagini lanje laklaga sawombong relief camp ta puna laiminabani mahaksu Success School da class 3 tamliba mahiroini ngasi asi laikhidraba ngangbam sanathoina ma ki final exam piram laga school dagi mamanabi ahum galoinana relief camp tamna halakpagi lambi da Imphal lomdagi thorakhiba van aduna thomlam laga hanna yenglamdana yamna yangna thoraga chatki thawdo aduda manak nakpada lairiba miyoi singna soklaba mahiroi ani aduba bina hospital da pukhatuna laikanna bahonabada sanathoidi lambi da laikanna ngamdan laikhidabani thawdo aduda chenariba van amasung driver adu Lamlai police na fagat kre hari NIA na khusu khulai lalonba miyoi mari fagat kre National Investigation Agency NIA na lokholakpa case amaga mari lainana ain kaina khusu kulai lalonbada chenabani haiba miyoi mari fare haidi NIA gi kangbu amana Bihar Haryana amadi Uttar Pradesh ki jila singda thibahumba gi thabak chathabada miyoi mari asi fagat pangam khibani makhoidagi khusu kulai amadi sel yauna potlam kaya fagat ki hari amaromda Jammu police na miyoi taruk lupa koti kuntra henbagi number 4 amadi khusu kulai ga konana fare miyoi sing asidagi heroin gram manga amasu fagat pangam le hari amaromda NCB amadi CRPF ki apun bakangbuna chathakiba operation da malimgi thakta drug lalonbagi thabak thawba miyoi nipan methamphetamine kg manga ga gram chamapan ga konana Mizoram gi konung aijoldagi fare hari Sangai Festival da saruk yaruba kangbu da kihelakhiba G5 ki miyoi ahum police na fagat kre Sangai Festival da saruk yaruba lila kangbu amadi atai miyoi singda kihelakhiba gi mayokta district manga dagi case manga da khatkre loinana G5 ki miyoi ahum sa police na fare hari ngasi Manipur police na thadorakhiba charol amagi matung inna Imphal West Imphal East Thawal Kakching amadi Bishnupur district ta case manga register tawduna laukhatle hari casing asi thijinaba masak khangdok na bahona baga loinana chena basingi mathakta mathau taba legal action laukhalagani hari hojik fawbagi oina G5 ki miyoi ahum fare haiduna state asida cultural activities sing amasung public events sing pangthokpada aid apan pi na bahonarak pasingi mayokta police na akanba action laukhatkani hari investigation da yumfam oiraga security force ki kangmuna combing operation amadi thiba humbagi thabak chathabada police na prepak pro gi kedar ani yaripok Bishnu nahadagi hojikna Mahabali da laiba kaisam chingkhai hunba kunga manga amadi sabungkhok mayai lekai dagi wangkhe malem nganba LS ingo LS ngalonba kuntraga mathoi loinana prepak ki miyoi ama bamon kampu mayai lekai Hiranfam thongdagi akoijam Universe Allies Lukhoi kunga red police na fagat pangamle hari PM Modi amadi Russia gi President Vladimir Putin ga unaduna New Delhi da wari sanakre India amasung USA laiba ani gi marakta lainariba mari adu fibam soksilakhiba matungda laiba ani gi lainariba fibam fagat hanabagi matangda ngarang Russia gi President Vladimir Putin India da thunglakre Russia gi President Vladimir Putin na India da ngarang thunglaba matung asi ayuk President Vladimir Putin bu
Rashtra Bhavanda Taramnokpagi Thorampang Thokre Loinana Rasgata Laiba Mahatma Gandhi Samadhi da Laisu Katuna Ikai Kumnaba Utkre Kunga Humdoi Suba Bharat Amasung Russia Lenga Anigi Mifamda Saruk Yanaba Ngarang President Vladimir Putin Delhi da Tunglakibani ngasi pangthokiba mifam aduda tongan ba yanache kaya sahi taunaki hari Madugi Manungda Lalon Itik Selthum Health Education amadi Art and Culture na chingba yauki hari Russia ki President Vladimir Putin ngasi numidang wairam Bharat ki President Draupadi Murmurga unagani panba yavadi haukiba chahi taraga mathoi asida Bharat ki Prime Minister Narendra Modi amadi Russia ki President Vladimir Putin ga taraga mapanrak unakre Intensive right na Myanmar dagi illegal immigrant kaya pusilaktuna mitop sing na khundaba lamdam ama sengbalakibani MMTU Manipur da khundarakliba Kuki Jo singi heredity gi oiba sathang puthang na ningthau oibagi chatnabi chip intensive right asina Manipur gi chingi lamdam singda Myanmar dagi changlakpa illegal immigrant kaya pusilaktuna mitom na khundaba lamdam ama sengbalakibani haina MMTU na thadorokpa cherol amana haidi Cherol asina makata na haribana 1976 ta chip intensive ki channabi asibu pungmut muthana balai ngak no waref laukhrabasu ngasi fawba ek asibu political goiba khudong chaba yenglaga hingar handuna thamli Kuki Jo singi chona riba chip intensive ki channabi asiga naga furuf ki oina khul singda ningthau leibigi channabi asiga manade chingda khundariba naga ichul inaw singna chu ching amasung tam animakta Myanmar dagi leptana changsilagliba illegal immigrant sing asi thingnaba honabada punna thodang lominasi tangkhul naga singi khul singda Kulgining Taulairiba City di Manipur Village Authority in the Hill Area Act 1956 ki makada Social Cultural Protect kidamak laibani masidi Manipur gi ariva khul fayeng sekmai andro na chingmada laibri tangkhul naga singi Village Council gi head ama oina ningthau singna oirabasu ningthau gi dictatorial power laite democratic oiba mawong da Village Council na village asigi welfare development socio culture ritual gi oiba thoram sing pangthok chabani aduga amarom da Kuki Jo singi chip intensive ki chatnabi asidi Special privilege amadi authority pumnamaki khudong chaba lauraga ningthauna dictatorial oiba khul adugi lampom namak ningthaugi mingda lei amadi tawningba tawi ningthau aduna yadaba amadi pamdaba mi khul aduda leive yade khul adugi oina center amasung state lengana thadarakpa welfare amasung development ki sanfam sing ningthau adugi khutta lei samna hairabada Kuki khul sing ningthau sing asi monarchy amadi dictatorial gi asuppa power lei Kuki Jo singni ningthau amagi machanupa mari manga poklabasu loinamang ningthau oidabi yade haibigi chatnabi lei Masigi mathakta di Manipur Legislative Assembly Hill Area Order 1972 bu semdok semjin onthok onsin tawduna ningthau gi heredity nataba nupa amasu atopa khul ama semgatlaga ningthau oibagi chatnabi asi satharagli masina maram oiraga anauba khul kya semgaliba khul sing asigi Khungi mi oinabagi damak yumthang nariba Myanmar dagi mitopcha kaya Manipur da pusilaktuna leptana khunda silakli mapandagi changsilakli ba Mitop sing asi India lengang na voter list ta hapchenduna vote bank ki damak yokhatuna thamli mitop sing asi bu India lengang na India da chanariba logi wangmada ST list ta hapcheli ST gi list ta hapcheliba asigi mathakta Myanmar dagi changlakliba furup macha sing asi bu konsin ba yanabagi damak ta any Kuki tribe haiba tama masu chanari Amarom da chip intensive ki chana besi Manipur lengang na 1967 da muthan naba waref lokre waref adu India ki president na 1967 ki June taraga mari da chana naba ayaba pirakre loinana June 20 da Gazette notification thokre makhata na 2024 ki February da pangthoki ba Manipur Assembly ki mifam na su chip intensive ki chana bi muthan naba waref lokre chip intensive ki chana besi ki makhada Manipur da Hengalakliba Kuki Jo gi missing asi 1991 dagi 2001 fawba da normal oiba chang dagi chada 40 hengal hanki hairi Kuki militant singna Indo-Myanmar border ki pillar number 67-68 ki marakta khariba waf wire fencing kakthatlamle Myanmar da hojik tholiba tang ta da phibam asina maram oiraga laiba asida ain kaina mitop kaya changsilakliba sing asi thingnaba central government gi maikai degi Indo-Myanmar border da khariba border fencing gi foot chanirom sangba jaga amma Manipur amasung Myanmar da base tawba Kuki khulai paiba singna kakthatlamle haidi Thaudo sigi matang da press na phangba pawgi matung inadi Kuki militant sing aduna Indo-Myanmar border gi Chandel district ki Moljam police station gi manung chanba Changpol area da laiba border pillar number 67 amasung 68 ki lona bada khariba wire fencing sing adu kakthatlam khibani Indo-Myanmar border gi area da khariba wire fencing kakthatpagi thaba asi handakna ani subani hokhiba matam kharagi mamangda su more gi maya nakna laiba border pillar 77 gi area da wire fencing kakthatlambagi thodok laikhrabani Marak Seda Narcotic Control Viewfield Office Aijolna Agartala Donal Unit ki makhada chathakiba offensive amada Myanmar dagi ain kaina pusilakiba methamphetamine kg 5.9 fagat pangam khre hari pausina makhata na haribana NCB gi team amana
225 Battalion CRPF ka loinana akhanaba pau ama fangbadagi chathakiba operation da Myanmar-dagi Mizoram fauraga Assam amasung Tripura-da pusinnaba honaramba yamnaba drugsing adu fagatpa ngamkhibani. Thaudo aduda chenaba miyoi nipan amasu fagatpa ngamkhre fagatlaba methamphetamine drugsing adugi value na market da lupa crore 4.8 ki value oigani. Drugsing adu purakhiba gari ahum su fagatpa ngamkhre makha taba investigation da drugsing adu Myanmar-dagi Mizoram gi champhai amasung aijol yoraba matung makha tana Tripura amasung Assam da pusinnaba honaramkhibani hari. Hanjena duna lairiba IDP sing chahi ahum fadringai da masa masagi yumda hanjinaba center na honagadabani MP Angomcha Bimol. Manipur da thokliba irang asi chahi ahum fadringai mamangda lanjenariba sing masa masagi yumda hanjinaba center na pukchel sengna honagadabani haina MP Dr. Angomcha Bimol koijamna phongdokhre. Wafam asi hojik chathariba parliament ki ningthami fam asi gi ngasi famkiba session gi 0 hour da mahangna house ki pungning chingsilladuna phongdokhibani. 0 hour gi khudongchaba lawraduna MP Dr. Angomcha Bimol koijamna Manipuri amasung English loan da phongdokhibada kumja 2023 gi May 3 dagi haurakpa irang asi na maram oiraga mioi liseng kaya lanjena duna lairi makhoi sing asi masa masa gi yumda hanjin jarage haibada lenga na tiar gya sel kap amadi fu chaiduna tanbagi phibam amada lairi lenga ki khongthang asi lana lamjing khraba kuki furuf ki mioi kangbu kharana su lanjenari ba sing masa masa gi yumda hanjin ba yaroi haiba aduda mateng pangsinba oina thokle. Aikoina kauroidabadi maraibak thiraba lanjena duna lairiba iraicha sing asigi awaba fibam leingakna makhoigi thaudang pangthoktabadagi oikhibani haina phongdokpagi mahut makhoibu yumda hanjindanabagi thabakta mateng pangsinbagi achoba mami tai. Masi pumnamak laibak thiba amani haiki mahangna hai matang asida mahangna house ki pukning chingsinba pamlibadi hojik lanjena duna mioi lising kaya awaba fibam amada relief camp singda changjafam lawraga lairi Manipur gi irang asina chahi ahum fadringai mamangda makhoi sing asi masa masa gi yumda hanjinaba center na pukchel sengna transparent oiba thaurang ama puthokadabani haina MP Dr. Angomcha Bimol koijamna house ki pukning chingsinki.